Pauche yumpham oiba maru oiba pau khara update tokjari. BJP lengangna democracy bu grassroots tagi mutatnaba honariba asi handokadabani Samuel Jendai. Democracy chatpa lebak ama oina democratic principles sing grassroots level dagi semgatnaba honarabasu Manipur dadi haujik paliba BJP lengak asina democratic system asi lana sijinaduna muthatnaba honare. Hill area committee gi nongna thokiba resolution 59 handokadabani haina hanagi minister Samuel Jendai na phongdokre. BT Rota laiba Manipur Pradesh Congress committee gi office da pangthokpa paugi mifam amada Jendai na hai Hill area committee gi tribal Isin singi oina tongana laiba democratic self governance amani Hill area committee gi laitringai mamangda Territorial Council Standing Committee haina lairamba asi lisingamaga chamapun humbudra nithoida President ki order amagi matung inna singda chanariba tribal local gi tonganba grassroots governance ki constitute tawraba system amani chahi manga gi tam oina singi tribal singna chawkhat thorangi thabak sing pakhatnaba honarabasu haujik paliba BJP lengakna committee asigi mikhal pangtoktaba chahi mari sure. Mikhal pangthoknaba assembly amadi cabinet mifamda warep laure haina lauthokrabasu ngasi phawba mikhal pangthoknaba honabagi mahutta paliba lengak asina caretaker ama phawba hapa yadaba committee asida executive member tara nipal amadi nominee ani punna mioi kun khangani haina government na lawrokliba warep asi handokadabani lengak asina lawrokliba warep asida tribal gi MLA kunna wafum amata phongdoktaba asi karigino ruling party na member kun khangani haibasi tribal unity gi sakti muthatnaba honariba asida MLA kunna wafum amata thamdana chawgaliba asi karigino haina hangki pawgi mifam aduda saruk yaraduna hanagi MLA Victor Kaisingna hai Hill area committee asi tribal singi chawkhat thoranga mari lainaba autonomous body amani tampaki lamda gram panchayat leibagum singdasu committee asi leibani adubo haujik paliba lengak asina sing amasung tampaki lamda lairiba grassroots democracy gi system sing muthatnaba honariba asi maram chade. Manipur lengakna Hill area committee gi mikhal pangthokpagi mahuta makhoigi oiba khutchabi member kun khangani haibasi tribal committee na yaba ngamloi karigi damak Manipur lengakna grassroots democracy chana hanba pamdribano amadi sotharaba tribal gi khudong chaba sing phangandanaba honaribano hangladuna lengakna lawrakleba warep asida tribal gi represent Touduna mihut oiriba MLA kunna chapchaba phirep logodabani haina paugi mifam aduda phongdokhi. Makha tarakpa pauda Manipur ningtamba democracy chatpa lebak amani haibasi ngasigi mirol singda ningsinghanba mathau tai. Manipur asi India lengaki makhada leitringaida ningtamba democracy chatpa lebak ama oina palami haibasi ngasigi mirol singda ningsinghanba mathau tai haina committee of Civil Societies Kangleipak CCSK gi President Jitendra Ningombana haikre wafam asi ngasi CCSK na sinduna Jawaharlal Nehru Manipur Dance Academy da pangthokiba Kangleipak Manipur gi puwari da miyamgi ahanba lengak leikhiba numit 1994 gi October 19 bu ningsingbagi thoramda phongdokhibani thoram aduda CSSEIP Manipur University gi Associate Professor K Indra Kumar amadi NISPC gi former chief engineer M Lalmani na athoiba mitung lensing oikhi CCSK gi president na makha taraduna phongdokpada ngasi gi numit October 19 asi Manipur gi puwari da yamna maru oiba numit amani lamdam asida matam kuina British lengaki makhada leiruraba matung ningtamba phanglaba matamda ningthongna palamba lamdam asigi mahut nauna Manipur amagi wakhalon gi makhada miyamgi oiba democratic form of government ama semnaba 1994 da vote tawduna miyamgi mihut khanki vote kaduna khalaklaba miyosing da darbar hall da phamduna lengak semkiba numit amani maram asina October 19 asi Manipur gi ahanba lengak leikhiba numit ni haina palan tawbo mathau tai matam amada ching tampunba lengak ama semdaba yadi haina honakiba ahlaman singi wakalon singbu haujiki mirol singna kausilakle maram asina Manipur gi integrity kaidanaba sing tampunba lengak semkiba numit asibu ningsingbagi palan tawba yamna mathau tai haiki. Makha tarakpa pauda mahiroi singna school thong lonsinkhre
Lengang na order thokraba phawa Jiribam Higher Secondary School da join tawdana leiriba oja amadi Higher Secondary School asigi hangduna leiriba oja taruk mention binaba lengak ta hajaraba phawada thabak oina onthok piraktabadagi mahiroi singna ngasi dagi matam kaktana school thong lonsinkhre ngasi Jiribam Higher Secondary School gi student union na luchingduna school asigi mahiroi singna oja singi staff room principal room na singba sing thong lonsin khibani school asigi student union gi games and sports secretary laisang them Bobby na hai khibada school asigi waliba oja amadi join tawdriba oja sing join tawbiu haiduna tha asigi tarukta Jiribam gi DC gi kuthangda education minister da memorandum ama pesin ki madugi matung thabakta onthok piraktabadagi makata na tha asigi Nepal da mahiroi singna protest sathaki adubu waliba oja sing amadi join tawdana leiriba oja sing join tawbiu haikhiba adu ngasi phawa thabakta onthok piraktabadagi khongjang ngasi changchin khibani haikhi makha tarakpa pawda editorial kalam dagi machangoiba paw ama lokachari mipung khuding pendabana pik thale Haujik Manipur da thokliba irang asina maram oiraga Manipur gi miyam maru oina Meitei furup singda chauna chaitheng piba asida mipung khuding pendabana pek thale state lengak leina kuki khulai paiba khujok amana Meitei gi yum kai mei thaduna mangan takhanba Meitei da drone bombing missile yauna afaba makhal gi nongmai kapsin bada natana yum da tumduna leiba miyoi phawba changlak nongmaina namduna kapagi landaba asida Manipur lengakna tumina yengduna leire haina loba yai sing amasung tam pullaga Manipur oiribani adubu singdana sasan ama tamdana sasan ama sasan ani thongna khaidoktuna Meitei phurupta otpan naiba asi tha 13 henjilakle kuki militant singna nupi yauna chamjaraba miyoi kaya minungsi leitana hatkhiba amadi miyoi kaya amagi yum kai mai thadoktuna mangan takhanbada lengaksina kuki militant singda karigumba amata toba ngamdaba haibasi lengaksi leiribra natraga leitrabra haibasini lengakna Manipur meyamgi lanthum amadi punsi ngak senbigadabani adubu madu lengakna tawbidre thawong asibu miyamna penadre irang asina asumusung chatharakpa taragadi Meitei phuruk wabana pankhai lanba ngamlaktaba yai matamduda oirakadaba phibam mai hauba irang ama oirakpa yai haujik kuki militant singna asuk yamna sakti leiribasi amuk hainarudrabasu Assam Rifles na phaigak phaiduna leigibadagini haibasi pumnamakna khangnaraba wafamni wafamsi lengakna khanglibani lengakna tawbigadaba miyamgi punsi kanba miyamgi lanthum ngak chenba asi angamba sakti puthoktuna thenglabusu thengna thabak tawhaningi makha tarakpa pawda sakhangdaba singna ngasi nongalamdaida Jiribamda school ama mei tharamle sakhangdaba singna ngasi ayuk school amagi saruk khara mei thaduna amangata thogalamle thagdok asi ngasi ayuk nongalamdaida Jiribam district ki Kalingar part 2 da leiba Blooming Flower Central Foundation School gi saruk sakhangdaba singna mei tharambani hairi thagdok asigi matangda police tagi phangba paw amagi matung inna thagdok asi ngasi ayuk pung 3 makhai kara helakpa aduwaida thokiba oiramba yai hairi school mei chakpagi paw hek phangkibaga Jiribam police amadi CRPF amadi fire service singi fighter sing mafam aduda changchinduna mei adu kanba ngamki hairi mei chakpagi thagdok aduda school adugi ka manga meina tumna chaki school asi hana mar macha amana chalairambani mathang sahigi session hobadagi Champangardagi haurungbam Anil koba miyoi amana school asi chalaiduna tawbani hairi school asi kanana kari marumgi damak mei tharamlibano haiba chapchana khangba ngamdri hairi thagdok asiga mari leinana Jiribam police na case ama lokhatuna thijin humjin bagi thabak chathakre hairi makha tarakpa pawda CM Biren Sindiknabagi BJP gi Meitei MLA 18 na PM da aiba cherol Pisillmle Speaker Sahi Berta Minister Khemchan Minister Biswajit ki ming yauramle State asida haujik tholiba kangluk pi irang asigi marakta hokiba lebak pokpa numita BJP gi Meitei MLA 18 na Chief Minister N Biren mafam lawthoknaba Prime Minister Narendra Modi da aiba cherol piduna wakalamle Prime Minister da Chief Minister N Biren mafam lawthoknaba aiba cherol pisinkiba sing adugi manungda Assembly Speaker TH Sahi Berta Minister Biswajit amasung Minister Khemchan gi ming yauri Chief Minister N Biren mafam lawthoknaba Speaker TH Sahi Berta Minister TH Biswajit amasung Minister Y Khemchan ahumna sahi tawraga PM da pisinkiba cherol adugi press na phangle adubu makoi ahumgi sahi adu asengbra sengdabra haibadu press na confirm tawba ngamdri karigumba masina achumba oiba tarabadi Chief Minister N Biren pham kolaga leiroi haina maikei kayadagi hainarakle national media ama oiriba
आज तकना रिपोर्ट तौबगी मतुंग इन्ना प्राइम मिनिस्टर दा अहिब चिरोल पिसिनकिबा अदु हौकिबा लेबाक पोकपा नुमिता स्टेट असिदा हौजिक थोकलिबा इरांग असिगा मरी लेनना मिनिस्ट्री ऑफ होम अफेयर्स ना सिंधुना न्यू दिल्ली दा Meitei Kuki amadi Naga MLA sing punna ahanba oina unaduna wari sanakiba numit adumaktadani chithi aduda makhatana hairibana Manipur gi miyamna karigi damakta BJP government asina Manipur da shanti thambak ngamdribano athuba matamda warusin purakpa ngamdrabadi BJP gi MLA sing resign tawragani Chief Minister N Biren mafam sindok state asida hauzik thokliba pot chai tangba leiriba irang amasung extortion na singbagi thawong asi chathariba asi mapung phana thingba ngamlagani haibagi warol singsu yauri hairi BJP gi MLA sing aduna Chief Minister N Biren gi mafam sindoknaba aiba cherol pisin khi haiba asina achumba oiba tarabadi CM Biren pham khak leiroi haina maikei kyadagi phongdoknarakli Makha tarakpa pauda Mantri Pukhri da nauna sakiba Manipur Police Headquarters ki building sahaba loire athuba matamda changaragani Imphal West ki Mantri Pukhri da Manipur Police Headquarters ki nauna sakiba building sahaba loire athuba matamda changaraba yana leire hairi Chief Minister N Biren mahaki ex ta thagalakiba warol amanda nauna sahaba Manipur Police Headquarters ki building asida state asida leiriba law enforcement agency singi Operation ki thabak thawong sing hena mapangan kankhat annaba matam ka chunaraba anoba khuchu kulai kaya thambaga loinana world class ki oiba machak mathum sing su suna thamgadori anoba police headquarters asi mapung phana administrative process ta streamline tawnaba amasung tongan ba activities singi coordination da hena phagalaknabani development sing asigi manungda public safety hengalhanba amasung aphaba governance ama lehenbani project asi police modernization amasung operational support hena maru oiba miyeng thambaga loinana law enforcement hena phagalhanbada miyeng thamli hairi Makha tarakpa pauda Kolkata Manipur Bhavan gi canteen catering amadi trade license paidabi nupi anina chalaiduna leire Manipur lenga ki General Administration gi makhada kuntaruk Roland Kolkata da lairiba Manipur Bhavan gi canteen asi catering license amadi trade license paidaba matik chaba miyoi singna chalaibagi mahuta hauzik catering license amadi trade license paidaba micham nupi ani khaktana chalaiduna leire hairi pause asina phangba paugi matung inna Kolkata Manipur Bhavan gi Deputy Residence Commissioner DRC oina thaupuribi asina Haukiba September 8 da Kolkata Manipur Bhavan asigi damak catering license amasung trade license paiba matik chaba miyoi sing kaunabagi tender notice ama Manipur da phongba pause ama da haptuna kauki notice atugi aroiba matam September 13 da oiki adubu November 13 da matungda di thokiba notice adu cancel tauki hairi kari maramgi damakta cancel tauribano haibagi maram khangba ngamkhide Pau asina makhatana hai masigi matungda Kolkata Manipur Bhavan canteen asi matik chaba catering license amasung trade license paiba miyoi singna Bhavan asi ran tawduna thong hangbagi thabak tawgadaba adu purana thairamlaga hauzik nupi macha ani khakna Kolkata Manipur Bhavan asi ran tawduna leire hairiba nupi ani asi Manipur dagini makoi ani Bhavan asigi DRC oina thaupuribi asigi ayaba makhada Bhavan asigi canteen asi ran tawhanbani hairi Kolkata Manipur Bhavan gi phibam asigi matangda mari lenaba Manipur lenga ki GAD maikeidagi hauzik phawba karigumba miyek amata changdaba lokhotpam thokpa thabak lokhatana leiriba asi karigino haibo wahang ama lakli Kolkata Manipur Bhavan asi Manipur dagi Kolkata da chatkiba miyoi singi maru oiba thungpham ama oiduna Bhavan asigi makada run tawriba canteen asida chaba thakpa tawnaribani maduna canteen asi niyom chumna chalainabagi damakta Food Safety Act Standard Authority of India license under FSF 2006 na chingba Government of West Bengal gi Government of Health and Family Welfare na issue tawba license na chingba paigadabani asigumba paifam thokpa licensing asi paidaba thong thakpagi maramda zero knowledge oiba miyoi singna canteen asi chalaiba tarabadi miyamna chagadoriba chinjak sing adu kari oifam thokpage haibadu Manipur lenga ki GAD gi makok tongba singna khangtham thoi hauzik thong thakpagi lamda kari su khangdaba icham chamba nupi ani khaktana Kolkata Bhavan gi canteen asi chalaiduna leiriba asi atubo matamda miyeng changpham thoi haina su praja section kaya dagi pause asida phongdoknaragli
Panba yabadi matam kharagi mamangdasu Kolkata Manipur Bhavan gi canteen asi matik chaba catering license amasung trade license na singba paiba matik chaba miyoi singna chalai hanbagi mahuta Kolkata Manipur Bhavan gi staff ahum khaktana chalai duna lairamlabani hiram asigi matangda miyamna karigidamakta catering license amasung trade license paidaba miyoi singna Bhavan asigi canteen chalai ribano haiba wafam kaya phongdoknarakpadagi canteen run toba matam khara leptuna lairurabani Makha tarakpa pauda ngasi numit tadringaida Meitei Police IRB Central Forcing Jiribam Town thadokadabani Fairjol amasung Jiribam District base toba Mar Village Volunteer gi Information and Publicity na thadokpa chirol amana hai ngasi ayuk pung 3:30 taba matamda Mar Tribal School ama masak khangdaba miyoi amana mai tharambaga mari leinana Mar Village Volunteer SBB na react tawbagi mawongda Jiribam town da posting tariba Meitei Police IRB amadi town asida deploy tawriba Central Forcing ngasi tang 19 gi numit tadringaida town asi thadoknaba warning tawkhre SBB gi cherol asina hai tangdu leitaba pamba Mar tribe na ngasi tribe asigi school ama mai tharamba asina takpadi tangdu leitaba pamde haiba tai mamangda Meitei nupa Sarat kowa ama hatkibagi maram khangdri jirigi Mauzolda Lomi ama hatkiba asida natana jirigi ucha thel ta chaugailun sengchan koba miyoi ama hatkiba masida natana Mar tribe ki yumkai kaya mai thakiba leirabasu Mar tribe singna khangduna lakli militant group singna Lomi amabu siba yana phubiba kaya asi yenglagadi Meitei sing tangdu leitaba pamde masida khangba yabagi pangalgi wangmada yengduna leiroi maram aduna Jiribam town da leiriba Meitei Police IRB amadi Central Forcing mafam asi thadokigedabani haina cherol asina palli adubu lengaki agency amadi Assam Rifles na region asida tangdu leitaba laknaba honariba asida ikai khumnaba utli haiba wafamsu SBB gi cherol na hairi